Tongkhong Lakshmi Bazar Thiam Laisangkhong Yumnam Huidrom Tera Soba Mamang Laikai Maira Paibi Top C5 Maira Paibi Singna Puna Kusam Naraga NINA Arambai Tengoloi Ahum Phajin Khiba Adubu Yaning Do Phongdokuna Ngasi Thiam Laisangkhong da Wakat Mifum Sathakri Wakat Kongjang Aduga Mari Lenana Tongkhong Lakshmi Bazar Apunba Maira Paibi Gi Secretary Kuraizam Thoisa Leimana Haikibada Arambai Tengoloi Sing Leibaki Tawdaba Yadaba Ima Leipak Kandaba Yadabani Haina Tolakibani Masida Manipur Government Amadi India Government Arambai Tengolbu Aranba Lambida Singsinabagidamagta Atopo Wahanthok Mayam Ama Handolaga Maran Pisilaga Papa Punba Tobigano Atuba Matamda Faziliba Sing Thadokpiu Haina Phongdokhe Kogi Maiteda Muwansan Nagada Muwansan Tawbasida Hujikna Sarkar ga Kanaga Karige Yanabagi Matung Inna Akogi Sai Susing Lan Saluba Lan Yaruba Mama Mapao Mayam Bukanada Gitam the Tuba Isasing Arambagi Sakara Pari Bezia Tumatan the Tadu Pirau Aduga Tawdabaya the Bani Kandana Imaleba Kandabaya the Haiden Toki Bani Masida Gidida Mayamna Lana Santokana Sarkara Madin Dagomena Isasing Aran Balambida Sinjanabagi Damakta Atopa Wahanthok Mayam Handoga, Sajing Papa Punmata Biganu, Atuba Matamda, Hazaliba, Arambagi, Sajing Tadopiu, Moida, Maral Amata Pidana, Kandisalamata Yaudana, Sajing Wasuma Mata Tadopiro, Atunata Aragadi, Sakayakayana, Magi, Leminaba, Saminaba, Taminaba Mayamna, Mogida Mutason Tora Pomatamda, Iran Jehene Sakalakani, I will wapam Tanzani, Adugi Matung Tarakpada. Akogi India Government Amadi State Government Sathara Iba Thabaksina Akogi Santi Porak Pagi Mahuta Hena Asakwa Mayu Olak